Israel amadi Iran gi conflict da US na yausinduna Operation Midnight Hammer hairibasigi kuthangda Iran gi nuclear site ahum Fordo Natanz amadi Isfahan da June 2015 da attack tawkiba adugi matungda kari thoklagaba haina mayamna khanari serakta Trump na ceasefire lauthorakpa pumna maksida hangnarakliba wahangsi karigi US na hatu lan da yausiluraga Iran na kut halakpaga ikan Canada na ceasefire lauthorakliba no haibasini US na Israel Iran conflict da yausilubagi maram madugi mahi amadi karigi ceasefire haibasigi detail Manipuri analysis mityeng taminasi Qatar da laiba US ke Al Udeid Air Base da Iran na missile attack tawkraba matung President Donald Trump na June 2015 da ceasefire lauthorakibasi strategic, diplomatic amadi political factor mayam ama leibagini. Conflict asi haurakpadagi haujik phawbada lakliba development asi yengminasi. Ahanbada Israel Iran gi conflict ta karigi US yausiluribano. Masigi maramsi strategic, security amadi alliance hairiba mayam sigi angle dagi yengdaba yaroi. Iran bu nuclear weapons habang ngamhandanaba thaurang amadi Israel buna sauna support tawbagi wafam sisu palamdaba yaroi. Mayam nasu henna khangle US ka Israel ga mapang oirakpasi yamna kuire hawbadagi hawna Israeli Prime Minister Benjamin Netanyahu na conflict asida US pusilaknaba honaduna lakki haibasi masu mayamna khangle President Donald Trump makhoi anigi marakta afaba mari ama leiba asina handaki attack adugi asoba maram ama oiri report kaya amagi matung ina Trump amadi Netanyahu conflict manungsida nungtigi pau phaunai hai masi makhoi anigi marakta coordination ama sauna leibagi khudamni Israel na Iran de attack tawba hawrakibasi June 2015 dagini. Israel na Iranian nuclear facilities sing, missile factories sing, senior military officials sing, amadi nuclear scientists sing da attack tawba hawrakibani. Maru ay namasi Iran gi nuclear program may paghandanaba tawba action ni, makoy na hairibasi intelligence ki source matung inna Iran na magi nuclear weapons program makasataba hawre, amadi weapons grade enrichment gi stage ta yawsin kre haibasini. Masi existential threat amani haina Israel na khalle atopa yengba yaba angle amana Israel na thawaina handaki lan si hawribasi US pu henna sauba lan amada pusilakpa yanabani masi Trump ki nongdam naidaba mawong amadi Trump na military force sizinnarakadabagi oithokpa adu makhoina khangbadagini Israel na hairibasi Iran hawjik uranium weaponizing gi stage ta leire maram asina Israel gi survival gi damak attack asi yamna tangai fadaba amani sini adubu International Atomic Energy Agency samna IAEA amadi US Director of National Intelligence Tulsi Gabbard nadi nuclear threat lei haibasi da yakidaba phongdokpa leikhi masina taklibasi Israel gi motive si makoina regional nuclear monopoly tawbadu adumak makha sathanaba amadi nuclear negotiation sing mai pakidanaba tawbani haibasini US nasu Iran gi nuclear ambition sing namsinnaba hotnaduna lakhi Trump ki administration na Iran gi nuclear site sing da strike tawkibasi Iran na nuclear weapon sing sabang ngamdanaba tawbani state sponsored terror sing na nuclear threat tawrakpadagi madu thinghaunabagi damak strike adu tangai phadana tawkhibani haina Trump na phongdokpabudi leikhi attack aduna Iran gi nuclear site sing mapung phana mang takhanba ngamle madu spectacular military success amani haina su Trump na phongdokhi adubu US intelligence agency sing na haibagi matung inadi Iran na nuclear weapon sanaba thorang tawba leikhide haibasini evidence leitaba yumpham yaudaba report ta US na karigi attack tawruribano haibasini hangba yaribasi United States na conflict asida yausilaglibasi maru aina Middle East ta makoina sauna leibadu habidi makoina dominate tawraga leibadu adumak makhatana leiba yanabani Iran amadi magi proxy sing kudam oina Hezbollah Houthis gumbada counter tawba yanabani amadi anti-Iranian state sing Saudi Arabia amadi UAE gumbaga hena mari phagatnaba tawbani haibada haiman bathokloi US policy makers sing na kiribasu Iran na nuclear khulai sizin na khrabadi magi proxy sing hena mapangan kangkhalakani oil supply da kihalakani loinana region asida America gi influence honta halakani haibasini maram asina US Middle East da adumak magi position lengdana leinaba Iran amadi magi partners sing maru aina Russia China gi influence counter tawraga petrodollar system asi adumak preserve tawnaba lalasida yausilaklibani haibasi kakluba yaroidaba wafam amani Adugi sumathakta anti-US coalition sing kudam oina BRICS natraga da Shanghai Cooperation Organization sing si mapangan kan khalakdanaba amadi masida Iran yaw kidanaba tawba strategic priority amasuni US ki strike aduna asoba regional war ama thoklagadra haibagi akiba hengkat hankibani Iran gi foreign minister Abbas Araghchi na strike adubu
declaration of war ni haina lowbaga loinana masigi everlasting consequences ama leigani amadi khut hanabagi araiba pambai punamak sijinnarani haina warning tawkibaga loinana US pu international law sing UN charter amadi the nuclear non proliferation treaty thugaibagi maral sikhi US ka jun 15 da Oman da sathagadaba nuclear talk adusu Iran na cancel tawki nakal amaromdana Trump ki decision asina US democratic lawmakers singi marakta nakpak tanahalle Senator Tim Kaine amadi Representative Ro Khanana strike adu unauthorized oiba amadi sexil hogdabani haina criticize tawbaga loinana congressional approval tawnaba taksin kibalai masi political opposition hengal hannaba maram ama oirakani haina Trump na khantha hogdabani haina lawba yai analysts singna warning tawribasi US na conflict asida yausiluba asina lomba khamba naidaba lal ama satharaktuna US in regime change tawnaba hotnarakpada domestic support su phangdabida kangaunaraga leibagi phibam amada leiraba yai haibasini Israel na high intensity operation ama yamna kuina sathaduna leiba ngamloidabanina lan gi potlum pumnamak US na purakpa haibasisu masana taraba wapam oirakhi makoigi attack aduna maram oiraga Iran si Russia amadi China da hena naksin khibagi oithokpasu lakhi masina global geopolitical divide hena sautok hangadori masigi mahai oina kutlai control tauba amadi regional stability purakpa haibasi irai laiba thabak amadi oiraroi pumnamaksi Trump su karigi khanglam loi hena concern oiriba wafam amana Iran na Strait of Hormuz thingjalakpa yaba asini Iran gi parliament na Strait asibu thingjinnaba kari lei haiba yengnaba June 23 da vote laukiba leire Hairiba Strait asi malemgi thau amadi gas shipping gi yamna maru oiba route amani malemgi oil supply gi sada kundi Strait asi phawraga satlibani makoi gi parliament ki decision asi Iran gi Supreme National Security Council gi final approval ngairibani Strait asi thingjin khibana thau gi mamal angak paphangna hengal handuna global economy da sauna akaiba pigadoribani US na Iran da attack tawbagi decision lawkhibasi komna loisinba santainaba yaramba conflict ama mairiktagi maijau olhankiba thawong amani haiba yai Phangye khaliba pandamna khajiktamak phanglaga mangjabana ka henba khongthang ama oigadori Iran na Qatar da leiba US military base singda missile attack tawkraba matung mayamna yengnarambasi US na kari response pirakani haibasini Iran na Qatar gi Al Udeid air base ta tawkiba missile strike sing adugi matung dagidi Trump na makoina sathakiba strike adudi yamna samba makhata na khut thokna danabagi damakta yamna symbolic oina tawkiba strike ama khakni haina sengdorakpa leikre Iran na tawkiba attack adusu warning amani haina lawba yai maduna Qatar gi air defensing intercept tawraga missile 13 rom kapsin bangam kibane asiana amadi yamna amang ata thokhanbadi oikide masi Iran na US ki strike adu da response tawbani full scale war ama pambagi natte haibasu mayek seng takle Iran gi limited nature oiba attack aduna Trump na ceasefire lauthokhanabagi maram amasu oikibane masida Qatar na su asoba thodang lawkhidaba natte Israel na makhata na khut tharaktragadi makhoi su khut hanba leppa haiba Iran gi wafam aduda Qatar na santainaba adu purakhibani formal ceasefire haibadi agreement ta yaningdaba leiragasu Iranian foreign minister Abbas Araghchi na phongdokhibadu Israel na magi attacking June 2015 gi ayukki pung 3 phawbagi manungda leplabadi makhoi su operation toba lepkani haibasini Israel na numit 12 US ka pullaga Iran da strike leptana tawrakpana Iran gi military amadi nuclear infrastructure su mapangan sonthahalabani aduda sunatana Iran lebak manungi oiba sel thungi matangda criticize tawnabasu leiba horabani aduna Iran su ceasefire asida soidana yarakani haina khalle loinana Israel na su US gi ceasefire aduda yaningba ulabadina ceasefire asidi yanare haina lawba yai agreement to gaire haibagi wafam masa kharabudi lakpasu yari atopo wafam amana Operation Midnight Hammer gi kuthangda Iran gi nuclear facilities sing mang takhanduna Iran na makhata na nuclear khulai puthokpa ngamhandanaba sauna mang takhallabanina Trump na diplomacy rom da mai onsilakpani haina mayamna panari makhoi gi pandam phangle aduna makhata na lan sokna danaba hotnabana phare haibagi wakhalondani puri basi asumna ceasefire lauthokpasina Iran gi nuclear threat neutralize tawbagi credit su lawba asoba lan amasu thokhandre haibagi credit global market ta sauna sokhan gadaba adusu thingbangam le haibagi credit pumnamak asi Trump na lawnaba thorangni haibada laloi masana credit pijabasu aduma khawkhrabani ceasefire asi personal diplomatic triumph amani haina Trump masana phongdokpaga loinana santigi mingda malem pumbada thagatpasu mahakna phongdokkiba leire mahakna makhata na hairibasi Israel Iran animakna
ꯃꯈꯣꯏꯒꯤ ꯌꯦꯡꯊꯤꯅꯕꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯈꯤ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯍꯥꯛꯁꯤ ꯄꯤꯁꯃꯦꯀꯔ ꯑꯃꯅꯤ ꯍꯥꯏꯅ ꯎꯠꯆꯕ ꯄꯥꯝꯕꯒꯤ ꯃꯑꯣꯡꯅꯤ ꯇ꯭ꯔꯝꯞꯅ ꯇꯧꯔꯤꯕꯁꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯃꯦꯔꯤꯀꯥꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯅ ꯅꯛꯄꯥꯛ ꯇꯥꯅꯔꯛꯄ ꯑꯣꯄꯣꯖꯤꯁꯟ ꯍꯦꯟꯒꯠꯂꯛꯄ ꯄꯨꯝꯅꯃꯛ ꯑꯗꯨ ꯁꯤꯖꯐꯥꯌꯔ ꯑꯁꯤ ꯂꯥꯎꯊꯣꯛꯂꯒ ꯗꯣꯃꯦꯁꯇꯤꯛ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯍꯟꯊꯍꯟꯅꯕ ꯄꯥꯏꯈꯠꯂꯛꯄ ꯊꯧꯔꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯏ ꯁꯤꯖꯐꯥꯌꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯊꯥꯎꯒꯤ ꯃꯃꯜꯁꯨ ꯍꯧꯖꯤꯛ ꯆꯥꯗ 8 ꯍꯟꯊꯈ꯭ꯔꯦ ꯃꯁꯤ ꯑꯆꯧꯕ ꯃꯥꯔꯀꯦꯠ ꯔꯤꯂꯤꯐ ꯑꯃ ꯐꯪꯕꯒꯤ ꯈꯨꯗꯝꯅꯤ ꯂꯣꯏꯅꯅ ꯏꯔꯥꯟꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯤꯡꯖꯤꯟꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯈꯤꯕꯗꯨꯁꯨ ꯊꯤꯡꯂꯔꯣꯏ ꯄꯨꯝꯅꯃꯛꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯇꯤ ꯇ꯭ꯔꯝꯞꯅ ꯑꯗꯨꯃꯛ ꯂꯧꯒꯗꯧꯔꯤ ꯁꯤꯖꯐꯥꯌꯔ ꯑꯁꯤꯅ ꯅꯥꯀꯜ ꯑꯅꯤꯃꯛ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯈꯜꯍꯟꯕꯁꯨ ꯉꯝꯒꯗꯧꯔꯤ US ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯗꯨ ꯗꯤꯁꯥꯏꯁꯤቭ ꯕ꯭ꯂꯣ ꯑꯃꯅꯤ ꯃꯗꯨꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯖꯕ ꯌꯥꯔꯦ ꯏꯔꯥꯟꯒꯤ ꯑꯣꯏꯅꯁꯨ ꯁꯤꯖꯐꯥꯌꯔ ꯑꯁꯤ ꯃꯈꯣꯏꯅ ꯀꯇꯥꯔꯗ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯌꯦꯛꯅꯕꯗ ꯇꯧꯕ ꯁꯤꯖꯐꯥꯌꯔꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯌꯥꯔꯦ ꯑꯅꯤꯃꯛ ꯑꯩꯈꯣꯏꯅ ꯉꯝꯂꯦ ꯍꯥꯏꯅ ꯈꯟꯖꯕ ꯌꯥꯍꯟꯅꯕ ꯊꯧꯔꯥꯡ ꯑꯃꯗꯤ ꯑꯣꯏꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯃꯁꯤ ꯀꯨꯏꯅ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯍꯪꯕ ꯌꯥꯔꯤꯕꯁꯤ USꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯍꯜꯂꯦ ꯍꯥꯏꯖꯔꯕꯁꯨ ꯏꯔꯥꯟꯅꯗꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯃꯥꯡꯖꯧꯅꯅ ꯊꯪꯗꯣꯛꯍꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ ꯏꯔꯥꯟꯅ ꯃꯈꯥ ꯇꯥꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯁꯦꯝꯒꯠꯂꯛꯂꯕ ꯂꯥꯟ ꯑꯁꯤ ꯑꯗꯨꯃꯛ ꯍꯦꯛꯇ ꯍꯧꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯂꯥꯟ ꯅꯠꯇꯦ ꯏꯪ ꯇꯞꯄꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯅꯤ